ngasi Imphal Today ki team na hauzik changsinjari ba mafam asi Imphal East District ki manung chaliba Irilbung High School gi ground dani mafam asida ngarang dagi haibidi September gi tang 15 dagi hauraga ngasi September gi tang 16 fawba numit nini chupna pangthokadaba Rural Roots Market haina mingthon jaba mela ama haibidi kaithelama chathaduna lakli hairiba mela asi Manipur State Rural Livelihood Mission MSRLM gi meeting makhada Kanglaipak Women Multipurpose Cooperative Society na Self-Help Group Singi Cluster Level Federation Amasu Oiriba Thongju CLF Kairau CLF Amadi Durbatara CLF Kapunna Kutsamdana Sinduna Numit Nini Chupna Chatharakpani Hairiba Mela Asi Ngashi Loishinbagi Numit Asida Tongan ba Potfam Sing Asida Yoliba Pochai Sing Asibu Tongan Mafam Singdagi Lakpa Miyoi Singna Yamna Pamna Sulainari Aduga Hairiba Pochai Sing Asi Yamna Hongna Haibadi Kaithelda tongan mafam singda yonba pochai singi mamaldagi aduki matik hanthana yoli Manipur State Rural Livelihood Mission na tha kudingi tongan ba district singda hongduna Rural Roots Market asi mai pakna pangthoktuna lakpani hairiba kaithel asi ihan boina khogi Bisnupur district ta pangthokre duga mamang thadana khogi Thobal district ki oina Khangabok ta leiba Khangaboki New Market ta ani shuboina pangthokli aduga handaki ahum shuboina aikogi Irilbung High School gi ground asida pangthokpani hairiba kaithel asi mai pakna pangthoktuna lakpana ngarang amasung ngasi asina Imphal East District ki oina Irilbung High School gi ground asida chatharakpani mela asida hauzik tongan ba makhalgi pochai sing yon basu miyamna aduk koi uzari haijariba hairiba mafam sing asida yoliba pochai sing asi asuki matik yami masa gi iyongda sajaba self ki members singa sajaba phirol sing aduga makhoi na semjaba sajaba achapot sing loina na makhoi gi inkol da thajaba pot sing si khakta sunatana makhoi gi yum sing da loijaba yen na chingba su puthokna yoli Manipur State Rural Livelihood Mission gi makhada leiba self group singna thajaba insang na pishing amadi makoina semja sajaba khutsa haibagi potlam sing puthokduna miyamda ahongba mamalda fanghanabagi pandamda haibadi wholesale rate ta koigi kaithelda yoliba potchai sing asidagi hena hanthana yonabagi pandamda numit nini chupna pangthokliba Rural Roots Market asida koigi stall marifu henbana haibadi 80 henbana saruk yaduna ngasigi kaithel asi mai pakna hauzik su adumak phamli hauzik mangda leiriba stall sing asida yoliba sing asida changsin biriba khoigi pot leiriba mi sing asi yamna pamna su leinari ngashi aroiba numit asida su masing yamlaba miyamna pot leiba laknabagi mami amasu hauzik uriba asini stall sing asida pot yoliba khoigi celebrity member sing amadi pot leiba lakniba sing su apen da wafam kaya su khoi phongdok nimlamgani haina su khanjai mafam asida changsin laga makhoiga mu unazagi aduga Potfam Pambiriba Habadi Store Sing Pambiriba Celebrity Members Singna Ekogi Kaithel asi pangthokku matamda kayagi matik nungaiba aduga kaithel asi pangthokpagi kanabana karino haibana chingbagi matangda su makoina khoigi thambirakpa paudam sing amuk tamina si aduga kaithel asi Sindringai haibadi hairiba Rural Roots Market asi sindringai dana makoina sajaba semjaba aduga makoigi inkolda thajaba potchai sing asi mafam kadai di yonba mamal kaya muk yamna hongna natraga tangna yonba haibadugi matangda su miyamda paudam jage kaithel asida changsinjaraga aikogi potfam phangbi sing celebrity members sing asi unazaraga makoina thambirakpa paudam sing amuk taminasi Filipina te ako. Jadi mele dalam sipira. Ay gini sila na kombire. Gini nga langgong makana kaya digi asin wala. Rural Roots Market na binigi pang ko se. Sa ichegi oy pamot aktan thambi. Yang nungay ko sa pang ko garang digi ko do ngasin ni nungay ba. Ki pwede sing kun lumaya yole. Jangan si dia tu yan yon dong mal. Ju ko ko ti tang yole ko ba. Jo pred mi tang ngam ku pan do le dagi yan yon ne ko. Ai dia matangi tha so ko je ko sto ju phangni to ba to ba group amana phangni na hai do matanga ku ja phangni ya. Sigi ichegi smaina Rural Roots Market se selecting aida hai bai ichegi laiba pawnagi sigi product map se sigi se hana dikadai ta thai kai de yoli hana dine ai ki tamjaluraga sadri ba ko
ꯁꯤ ꯀꯩꯊꯦꯜ ꯃꯥꯔꯀꯦꯇꯤꯡ ꯍꯥꯡꯉꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯨꯝꯗꯕꯩ ꯁꯥꯏ ꯔꯨꯔꯦꯜ ꯃꯥꯔꯀꯦꯠꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁ ꯑꯃ ꯑꯩꯈꯣꯏ SSC ꯃꯦꯝꯕꯔꯁꯤꯡꯒꯤ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯁꯥꯖꯔꯒꯁꯨ ꯌꯣꯟꯐꯝ ꯂꯩꯇꯕ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯄꯨꯊꯣꯛꯑꯒꯁꯨ ꯄ꯭ꯔꯗꯛ ꯄꯨꯊꯣꯛꯑꯒꯁꯨ ꯌꯣꯟꯐꯝ ꯂꯩꯇꯕꯁꯦ ꯁꯨꯃꯥꯏꯅ MSRLMꯅ ꯁꯤꯟꯕꯤꯗꯨꯅ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁ ꯑꯃ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯊꯤꯅꯁꯨ ꯄꯣꯠ ꯌꯣꯟꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯍꯦꯛ ꯏꯌꯣꯡꯗꯒꯤ ꯍꯦꯛ ꯀꯛꯊꯔꯛꯑꯒ ꯍꯥꯏꯗꯤ ꯑꯍꯣꯡꯕ ꯃꯃꯜꯗꯁꯨ ꯑꯩꯈꯣꯏꯅ ꯑꯃꯗ ꯑꯇꯣꯞꯄ ꯃꯤꯗꯜꯃꯦꯟ ꯑꯃꯗ ꯄꯤꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯌꯣꯟꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅ ꯊꯥꯗꯣꯛꯆꯕ ꯉꯝꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯔꯨꯔꯦꯜ ꯐꯨꯗ ꯃꯥꯔꯀꯦꯠ ꯑꯃꯗꯤ MSRLM ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ SSC ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ ꯉꯔꯥꯡꯗꯩ ꯍꯧꯔꯛꯏꯅꯀꯣ ꯉꯔꯥꯡꯒ ꯉꯁꯤꯒꯒꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯦꯜꯁꯦ ꯄꯣꯠꯁꯦ ꯃꯃꯥꯡ ꯉꯔꯥꯡꯗꯤ 30,000 ꯌꯧꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯇꯝꯗꯤ ꯉꯥꯏꯍꯥꯛꯇꯤ ꯋꯥꯠꯂꯤ ꯑꯗꯣ ꯍꯦꯟꯅ ꯁꯦꯜꯁꯦ ꯇꯧꯈꯤꯅꯤ ꯍꯥꯏꯕ ꯑꯁꯥ ꯊꯝꯖꯔꯤ